Online Manipuri numidangi pau miyeng tabirba pumnamakpu thoilai shumna khurumjari ahanbada Aroiba pau lamjathangbu warning tawrakli Kuki village volunteer KBB singi maikaidagi Michael lamjathang hawki masagi maral yajanaba amadi masagi lichat semdoknaba akanba warning tawkhre hairi Kuki village volunteer KBB singna social media da thagalakiba post amada Michael lamjathang hawki pu masagi maral sing semdoktrabadi cherak pigani haina palli hairi mukha tarakpa update ta Mapaldagi changlakpa Kuki Millitantsingi Soo tawnaba yaroi tawnage hairaga India gi mafam amada tawnabiyu kokomi chaliba chahi 2024 ge August 21 da North Eastern Council gi Vision 2047 da Chief of Manipur haina yoramba adu mataw karamna yoramlibano haibagi matangda Manipur lengangna inquiry committee semdana numit mangani gi manungda masak khangdoklaga ain gi oiba thabak lokhatrabadi kokomi na akanba khongjang jangsilagani haina Manipur lengakta khanganki adubu hiramasagi matangda Manipur lengaki maikaidagi Chief Minister na Donor Minister Jayoti Raditya Shinja da che thaduna khangan kre haina kokomi da Manipur lengaki maikaidagi ai bacherol tharaktuna khangalakpadagi kokomi na changsin gani haina taroma khongjang adu handokle mapaldagi changlapa Kuki Millitantsingi Soo tawnaba yaroi tawnage hairaga India gi mafam amada tawnabiyu madu natrabadi leibak miyamga khusamnaraga akanba khongjang changsilagani haina kokomi gi coordinator Thokchom Somarendro na ngasi nungthil kokomi gi office ta pangthokpa paumi singa unaba amada phongdokre Magna makata na paumi sing da phongdokhibadi hawkiba August 21 da NEC Vision 2047 da Chin State of Manipur haina yoramba adu mataw karamna lalamlibano thawong asida natana Imphal International Airport Kuki singna lamka haina hapchilamba moreda leiba tongan ba laikai ka Kuki londa maming thonjilamba Leimramda leiriba chiru amadi aimol na chingba proof sing miyoi singi Aadhaar card ta Kuki haina haptrabadi napsagi cheng chak na chingba pidabagi thaba Kuki singna chathaki hairiba ranba thawong sing asi thiganaba Manipur government na inquiry committee ama semgadabani maruoina NEC Vision 2047 da Chin State Manipur haibasi sukyaw yawfam thoktabani adubu makhata na Chin State of Manipur haina yoramba adu inquiry committee ama semduna makhata na thijinbiyo loinana sigumba thawong asi makhata na thoktanaba Manipur lengana cheksinbiyo thawong asi India gi khusemgi plot ama oina chatharakpa mali masi amu hana India lengana tawroidabani haina sumangna phongdokhi Kuki Millitantsingi chonariba suspension of operation review tawbagi matangda state lengana lokhiwa warep adu center ga khanabagi mami tare haina Manipur lengana phongdokre masima aphaba khongthangni haina kokomi na lawi adubu kokomi gi changsilak oinadi Kuki Millitantsingi Soo suktok tawfam thokte Manipur da mapaldagi changlakpa Chin Kuki Millitantsingi Soo tawnafam thokte tawge hairaga su India gi mafam amada tawbiyu Manipur da tawrakpa tarbadi kokomi na leibak miyamga khusamnaduna makhal makha kaya gi khongjang changsinaba sem sare haiki Kuki Millitantsingi mataw karamna horaki thoraki haibase India gi miyam amadi malem gi miyamna yamna munna khangi loinana Soo tawnariba asi punna Kuki Militant group kun mangani makoi asi kadaidagi laklaga mataw karamna punsilaklaga Manipur da Soo tawnakhibano makoi ge Indian Army ga khut thokna khiba leikhibra Kuki Millitantsingi na Manipur da janglaklaga Manipur gi tampaki chingsingda leisilaga makoina irang horakhibani haiba khangi Soo haiba city nakal muknaba arm conflict thorakpa matamda ground rule ama semlaga nongmai kapna roisi wari sanaraga yasinnabada lakadabani adubu Kuki Millitantsingi nongmai sukap kapnadana mataw karamna Soo tawnagadawribano masigi mathakta makoi Myanmar dagi Bangladesh da maning tamba leiba ama semnaba lalhaurambasin ngaktani makoibu Manipur da pusillaklaga Soo tawnaba haibase aduki matik fazadabani masigi mathakta makoina Manipur gi mathakta landa halaga India government na yengduna leiribasi Manipur asi India government gi saruk amani haina lawdabani masigi mathakta Manipur State Assembly na Soo gi ground rule thugaibagi damak withdraw tawre haibada India government na indribasi yamna lali Manipur su BJP lengangni India su BJP lengangna sasan tawribani maduna Manipur lengangna lorakpa wafam adu India lengangna su yafam thokpani hiramasigi matangda geopolitics chathaba manbagi thawong olakpasi kokomina nungaite loinana foreign militantsinga India government ga wa khanaraga su review tawgani haibasi Manipur lengaktagi makoina hena lumna lawi haiba takpani maduna mapaldagi changlapa Kuki Millitantsingi Soo review tawbagi khongjang asi withdraw tawdrabadi kokomina leibak miyamga khusamnaduna makhal makhagi akanba khongjang changsingani haina su phongdokhi kha tarakpa update sekta da khun ngakpa singdagi commando na khulai nipan phagatkhre khul ngakpa ama faduna punaba hotnabada maira paibisingna mulhaure ngasi ayuk pung 12 makhai rom taba matamda lamlai kendragi manung chanba sekta awang leikai gi khul ngakpa khunja singna sijinnaba khulai sing Manipur Police Commando gi team ama laktuna phagatkhre khul ngakpa miyoi ama faduna punaba hotnabadagi leikai maira paibisingna mulhaure hairi paw asina hai commando gi kangbu ama lakpaga loinana sekta awang leikai da sekta museum gi makha thangba sarukta khul ngakpa singna leiriba mafam sing amadi yum khara question duna combing operation chathaki loinana mafam aduda leiramba khul ngakpa singna sijinnaba nongmai nipan bullet proof
ꯖꯦꯀꯦꯠꯅ ꯆꯤꯡꯕ ꯐꯒꯠꯈꯤ ꯂꯣꯏꯅꯅ ꯈꯨꯜ ꯉꯥꯛꯄꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯗꯨꯅ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯨꯅꯕ ꯍꯣꯠꯅꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯀꯟꯕ ꯏꯍꯧ ꯍꯧꯔꯛꯈꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯣꯁ ꯈꯤꯡꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯊꯣꯔꯛꯄꯗꯒꯤ ꯏꯔꯥꯡ ꯑꯗꯨ ꯆꯥꯎꯊꯣꯔꯛꯇꯨꯅ ꯀꯃꯥꯟꯗꯣꯅ ꯐꯥꯗꯨꯅ ꯄꯨꯅꯕ ꯍꯣꯠꯅꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯃꯥꯟꯗꯣꯒꯤ ꯃꯈꯨꯠꯇꯒꯤ ꯃꯨꯟꯈꯤ ꯑꯗꯨꯕꯨ ꯈꯨꯜ ꯉꯥꯛꯄꯁꯤꯡꯗꯒꯤ ꯐꯒꯠꯈꯤꯕꯅꯤ ꯍꯥꯏꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯀꯃꯥꯟꯗꯣꯒꯤ ꯇꯤꯝ ꯄꯨꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯈꯠꯂꯛꯈꯤ ꯂꯣꯏꯅꯅ ꯁꯦꯛꯇꯥꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯁꯦꯛꯇꯥ ꯑꯥꯎꯠꯄꯣꯁꯠ ꯊꯣꯝꯖꯤꯟꯈꯤ ꯐꯒꯠꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯄꯤꯊꯣꯔꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯀꯃꯥꯟꯗꯣꯒꯤ ꯑꯥꯎꯠꯄꯣꯁꯠ ꯑꯗꯨ ꯃꯩ ꯊꯥꯒꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯂꯥꯎꯁꯤꯟꯈꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯈꯤ ꯆꯩꯔꯛ ꯑꯁꯤꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ SP ꯅ ꯂꯨꯆꯤꯡꯕ CDO ꯒꯥꯔꯤ 50 ꯔꯣꯝ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯈꯤ ꯆꯩꯔꯛꯇꯨꯗ ꯁꯦꯛꯇꯥꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯈꯨꯜꯁꯤꯡ ꯍꯥꯏꯕꯗꯤ ꯂꯩꯁꯥꯡꯈꯣꯡ ꯍꯨꯏꯗ꯭ꯔꯣꯝ ꯑꯃꯗꯤ ꯄꯨꯡꯗꯣꯡꯕꯝꯅ ꯆꯤꯡꯕ ꯃꯐꯝꯁꯤꯡꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯅꯨꯄꯤꯁꯤꯡ ꯊꯣꯔꯛꯇꯨꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP ꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯈꯤ ꯃꯁꯤꯗꯒꯤ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡ ꯍꯦꯟꯅ ꯀꯟꯈꯠꯂꯛꯄ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯈꯤ ꯃꯤꯌꯥꯝꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡꯗꯒꯤ ꯐꯒꯠꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯄꯨꯔꯛꯇ꯭ꯔꯕꯗꯤ SP ꯑꯃꯗꯤ ꯄꯨꯂꯤꯁꯁꯤꯡ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯣꯏꯁꯤꯜꯂꯒ ꯊꯝꯈꯤ ꯂꯣꯏꯅꯅ ꯏꯃꯨꯡ ꯈꯨꯗꯤꯡꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯃꯝ ꯊꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ ꯆꯩꯔꯛ ꯑꯗꯨꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP ꯑꯃꯗꯤ ꯑꯇꯩ ꯄꯨꯂꯤꯁꯁꯤꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯈꯤꯕꯗ ꯃꯤꯌꯥꯝꯅ ꯑꯄꯟꯕ ꯑꯃꯠꯇ ꯄꯤꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯛꯇꯥ ꯃꯌꯥꯏ ꯂꯩꯀꯥꯏ ꯀꯃꯥꯟꯗꯣ ꯀꯝꯄ꯭ꯂꯦꯛꯁ ꯃꯌꯥꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤ ꯃꯤꯐꯝ ꯑꯗꯨꯗ ꯀꯔꯤ ꯋꯥꯔꯦꯞ ꯂꯧꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯄꯥꯎ ꯆꯦ ꯑꯁꯤꯅ ꯐꯪꯕ ꯉꯝꯗ꯭ꯔꯤ